ꯑꯩꯈꯣꯏ ꯏꯅꯝꯃꯣꯏꯒꯤ ꯌꯨꯝ ꯃꯅꯨꯡꯗ ꯌꯦꯡꯉꯨ ꯏꯁꯤꯡ ꯆꯪꯗꯅ ꯆꯥꯛꯈꯨꯝꯁꯦ ꯂꯣꯏ ꯊꯨꯝꯃꯦ ꯌꯦꯡꯉꯨ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨ ꯏꯁ ꯉꯁꯤꯒꯤꯁꯤꯗꯤ ꯄꯨꯔꯥ ꯕꯦꯔꯥꯅꯤ ꯊꯝꯃꯨꯆꯣ ꯊꯝꯃꯨꯆꯣ ꯀꯔꯤ ꯈꯨꯆꯣꯡꯅ ꯆꯣꯡꯉꯦ ꯀꯩꯅꯣꯅꯦ ꯀꯌꯥ ꯀꯟꯈ꯭ꯔꯕ ꯃꯈꯣꯡꯅꯦ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯅꯥꯜꯂꯤꯅꯦ ꯈꯣꯡꯉꯥꯡꯒꯁꯦ ꯂꯣꯏꯔꯦ ꯄꯨꯔꯥ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨ ꯏꯃꯥ ꯁꯤꯗꯤ ꯁꯤꯔꯦꯅꯦ ꯀꯜꯂꯨꯔꯒ ꯄꯨꯈ꯭ꯔꯤꯒ ꯂꯣꯏ ꯄꯥꯔꯦ ꯇꯧꯔꯤꯁꯦ ꯂꯨꯏꯍꯦ ꯁ꯭ꯋꯥꯏꯁꯤꯗꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇꯤ ꯅꯣꯡ ꯇꯥꯕ ꯂꯦꯞꯇ꯭ꯔꯕꯅꯤꯅ ꯂꯣꯏꯔꯦ ꯏꯁꯤꯡꯅ ꯃꯤꯇꯩ ꯈꯨꯜ ꯂꯣꯏꯅ ꯊꯨꯝꯃꯦ ꯁꯨꯃꯥꯡ ꯃꯥꯡꯒꯣꯟ ꯏꯃꯨꯡ ꯃꯅꯨꯡ ꯂꯣꯏꯅ ꯁꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡ 3:30ꯔꯣꯝꯒꯤ ꯚꯤꯗꯤꯑꯣꯅꯦ ꯌꯦꯡꯉꯨ ꯃꯌꯥꯝ ꯇꯨꯔꯦꯟꯗꯒꯤ ꯂꯣꯏꯅ ꯆꯦꯟꯁꯤꯜꯂꯛꯄ ꯏꯁꯤꯡ ꯉꯥꯛꯇꯅꯤ ꯃꯤꯒꯤ ꯌꯨꯝ ꯆꯥꯛꯈꯨꯝ ꯂꯣꯏꯅ ꯁꯨꯃꯥꯡ ꯊꯣꯡꯒꯥꯜ ꯂꯣꯏ ꯊꯨꯝꯃꯦ ꯌꯦꯡꯉꯨ ꯏꯁꯤꯡ ꯃꯌꯥꯝꯁꯤ ꯌꯦꯡꯉꯨ ꯀꯤꯅꯗꯅ ꯀꯅꯥꯝ ꯇꯨꯝꯅꯗ꯭ꯔꯦ ꯌꯦꯡꯉꯨ ꯏꯁꯤꯡ ꯃꯌꯥꯝꯁꯦ ꯍꯟꯗꯛ ꯅꯨꯃꯤꯠ 4-5ꯅꯤꯁꯦ ꯅꯣꯡ ꯇꯥꯕ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦꯕꯀꯣ ꯑꯗꯨꯅ ꯑꯁ ꯐꯖꯅ ꯊꯨꯝꯃꯦ ꯍꯧꯖꯤꯛ ꯏꯁꯤꯡ ꯂꯣꯏꯔꯦ ꯆꯦꯜꯂꯤꯕ ꯈꯨꯆꯦꯜꯁꯦ ꯌꯦꯡꯉꯨ ꯏꯁꯤꯡ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯍꯧꯖꯤꯛꯁꯨ ꯅꯣꯡ ꯇꯥꯕ ꯂꯦꯞꯇ꯭ꯔꯤ ꯇꯧꯔꯤꯁꯦ ꯍꯧꯖꯤꯛ ꯄꯨꯡ 3:30 ꯐꯥꯎꯗ ꯁꯨꯃꯥꯏꯅ ꯆꯥꯎꯔꯦ ꯅꯣꯡ ꯆꯨꯕꯁꯨ ꯂꯦꯞꯇꯦ ꯁꯤꯗꯒꯤ ꯍꯦꯟꯒꯠꯂꯛꯄ ꯌꯥꯏ ꯌꯦꯡꯉꯨ ꯑꯩꯒꯤ 3ꯁꯨꯕ ꯀꯩꯅꯣ ꯌꯧꯔꯦ